ꯉꯁꯤꯗꯤ ꯑꯣꯛ ꯊꯣꯡꯗꯣꯏꯅꯦ ꯑꯗꯣ ꯑꯩꯗꯤ ꯑꯣꯛ ꯆꯥꯗꯦ ꯑꯗꯨꯅ ꯏꯅꯥꯎꯄꯥꯁꯤꯡ ꯑꯣꯏꯅ ꯊꯣꯡꯍꯜꯂꯛꯑꯅꯤ ꯑꯩꯅ ꯌꯦꯡꯕꯗ ꯂꯩꯔꯒꯦ ꯑꯗꯣ ꯃꯣꯏ ꯏꯁꯩꯁꯨ ꯌꯥꯝ ꯍꯩ ꯏꯁꯩꯒ ꯁꯛꯑꯒ ꯑꯗꯨꯃꯥꯏꯅ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯣꯏꯅꯒꯤ ꯇꯥꯏꯞꯇ ꯅꯝꯃꯛꯑꯒꯦ ꯂꯣꯏꯅ ꯆꯥꯝꯃꯒ ꯕꯦꯝꯃꯅ ꯏꯁꯤꯡ ꯍꯩ ꯂꯩꯔꯤꯅꯤꯁꯤꯅ Nasi 냄새내고 이걸 하오브라 하왜? 해요. 레와도 쌀로 yen게 옥 마tom 뭔가 생배 하오라바 Rồi, nó có ho á. 자 야래 어머, 시기 디스 델로 샬라게 mấy tờ đúng?